Masing asigi khabar du mayam pabiramgani mayam khangbiramgani Manipur Kanshi haiba taragadi center amasung state ta Bharatiya Janata Party si Muthatpa Natana Upai Leite ni aidi dol si amta saijadaman aigi vote khomjabada sai dol amta saide manaru badi yade adu sengdom dabdi yadaw. How ridiculous is it? Bharatiya Janata Party na panba sarkar center dasu Manipur dasu sahi kaya surageba. Akoina ahong mayam pore haibasi English su prabhav ama lay sidasu. Change is the constant journey of growth haidana. Ahong bana akoi si mangjin thana saukhatpada mateng pangen hai. Hong haiba yagadaw mande mioi singsi. Aidi hongjara ini ko Congress ta lay madagi BJP do hongjara ina ise. Congress ta ahan ba oina youth Congress ta ki vote kaja banu pa mane ba ise. But criticize amata tawhide aigi career da party amata criticize tawhida. Madu ngasi tawdaba yade maram de kai narkanda G20 ki presidency phangbase Bharat na ningtam hek phanga matungda Sri Narendra Modi ji akogi honorable prime minister na presidency si phangmaduna the first time phangeba. At that time matam dugi sahi humfu gi mathak ta palaklaba dugumlaba grand old party dugi prime minister singduna G20 ki presidency phangba yawgi de ko mayam center ki nain hairisi state ki dadi ai haining ba mayam ma lei kanam ba haigani hai matamda northeastern region da mamangi sahida first time ne country ahumna northeastern region the first time haijabane ko country ahum gi football tournament Manipur da holle under the guidance and the leadership of our honorable chief minister Miss India Femina North the first time Manipur na host tawni the growth ki journey se yang seba koi growth ki journey se yang seba first time India da tawni ngakhrabani aduga chintan sivir pikhraba northeastern state sida Assam Natana Atopa jaga sing sida national level gi minister singi conference se itau tau deaba and sports department gi chintan sivir akoi Manipur da akoi honorable chief minister gi miyang makha da koi pangthok pangameba asi sing se akoi na sajin banataba hekta hygiene banataba akoi development gi khanar ko matam dane ko BJP Bharatiya Janata Party si Muthatpa Natana Manipur kan mangamaroi hai kumsi si already plan tauba community amana akoi si amaga nungsinaba akoi hairimni Manipur si apikpa Bharat amane tongan ba dharma chatpa tongan ba fije chetpa tongan ba aigi chatnabi leijaraga so amato ina nungsinana leiba adugumba leibak amane akoi hingminasi nungsina leiminasi haibadugi irang do adu lakpai khudong saba lauraga adugumba grand old party do ngang pose koi punamaki laibak thibani I vehemently condemn the statement given by the spokesperson of Manipur State Congress Matangda aina thamjaning mase development da akoi Manipur si taseng hairagadi ai tongan ba Bibhag kayam pairaga mantri oin laksa banais Bibhag kayam pairaga mantri oin laksa matamda last year da Tata healthcare and hospitality ye chairman Manipur visit tawge hare they want to invest in Manipur development gi ne ko akoi gi aeroplane si runway da leiraga thaudo oga paikhat na ba honarak matamda ne ba akoi irakta ichilinao phattaba mabuk sengdaba khara yawbadagi up akoi gi take off hek torum dai dina muk makha da runway da lagi re khoi si Tata gi 5-star hotel resort akoi de sage hai Larsen and Toubro chawgraba company ne hujik anauba Bharat ki parliament sariba company sing se India da la ke haba because akoi the project khara leiba thousands of crores ki project khara pi re Bharat sarkar na next to Assam Manipur da ayamba foreign nerd mayam ama laga foreign ki delegates sing laga makhoina leiba yaba mafam du da conference tawba yaba B2B meet tawba yaba infrastructure kayama sembagi honorable prime minister Bharat ki Pradhan Mantri Sri Narendra Modi ji, Bharat ki Home Honorable Union Home Minister Sri Amit Shah ji, aru aduga party ki president oibiriba JP Nanda ji ki makhada next to Guwahati Manipur develop tawdaba yaroi Manipur gi senthok lambi phagalhandaba yaroi economy boost tawdanaba adu magi program mayam ama akoi sida lakpa hawe mayam thajabiram gadra thajabiram oidra khangde we have been trying since long to attract these investors renowned investors Tata Larsen and Toubro Saporji Polonji they were all ready to come to Manipur for investment adubu thoiba thaudok sida yamna ningba kaiba yam nungai taba ngasi megi tang ahum dok dagi thokiba thaudok se asina akoi achauba ninglom da hanbagi pot ama lae ba khoida khongoi na ba yaba khongoi na gre akoi Manipur leibak sibu national gi level da international gi level da adu ngasi di achumba khara akoi uba phange eba aduna asa tawi honorable chief minister gi guidance and leadership ki makada
सोइदना अखोई शांति हलक हैरगा अखोइना रनवे दा पार्क तौरिबा एयरक्राफ्ट से इकोनॉमी एयरक्राफ्ट से सोइदना लिप तौब ngam gane haibagi asetpa thajabadu ayhangna mayamda thamjari।